President rule tha taruk sangdokpada Lok Sabha ayaba pikhre Constitutional crisis thokpiki PR thamkhibana ti state lengak swap thanaba thamkhibani MPP mod Manipur thamliba President rule tha taruk amaga sangdokpada ngasi Lok Sabha ayaba pikhre amasum resolutions asi amuk Rajya Sabha da ayaba lonaba putholagani amaromda Lok Sabha MP Dr. Angomsa Bimol Akoizamna Manipur President rule thamkhiba si state asida Constitutional crisis thokpiki thamkhibana ti matamadu BJP na lusung state lenga ikaiba nangadabadigi kannanaba thamkhibani haina center lenga pu maral sikri parliament ki nungzumi pham haukiba ngasi tarani suba numita lok sabha da manipura February 19 digi thamlakiba president rule tha taruk amaga matam sangdunabagi resolution house na ayaba pinaba minister of state for home Nityanand Rai na puthoraki resolution adu pass taunaba Kanarakpada Treasury amasum opposition bench ki mekedi ki sarangna bathokpadegi pungkhai amarom miphamai thoki session makha tanamuksa tharaba matung Manipur thamliba president rule August 19 digi tha taruk amaga sangdokpara house na ayaba pikhi Lok Sabha ki speaker Om Birla na Manipur president rule sahi sigi February 19 de thamkraba matung April 2 da house na president gi recommendation adubu ayaba pikhibani Parliament President rule ge ayaba pibisi tha taruk ne haki Manipur thamliba President rule tha taruk matam sangdona walainga ki makedi ki pukhalakpa resolution adu khannabada saruk yaraduna Inner Manipur Parliamentary Constituency gi INC MP Dr. Angomsa Bimol Akoizamna President rule matam sangdokpada yaningdaba phongtoki President rule matam sangdokpaki mot housing lairiba Manipur Legislative Assembly asi muthatlaga nauna mikal pangthoknaba demand toki MP Bimol na makataraduna Manipur crisis asisu pahalgam gum lumna lawudabani haibagaloina Manipur issue khananaba supnagi pung anikak house na matam piba matik sade yamdraba pung mangarom matam piduna khanagadabani haibu wapam thamladuna center na Manipur karisu leitena khalle hanes pungdoki President rule thamba haibasi mahoksana constitutional mechanism fail oiraba matamda thamane dubo Manipur da President rule thamkiba dudi Constitutional crisis thokle haiduna thamkibanati BJP na lusung state lengak matamadu da sopa nangadabadigi kannaba thamkibani Manipur gi crisis asi tholakpa ikoi dana thoklibi irang asi Myanmar gi sanglakpa illegal immigrants singna thokwan bani haina center gi agency amadi mari leinaba singna phongdokpa lekre masidana tana Supreme Court na su matamadu da Manipur gi law and order fail oiri haina phongdokpa lekhi adubu matamadu da Manipur da president rule thamkidi haina su MP Bimol na makhatana thamki MP Bimol hai Supreme Court na piba judgment amagi matungina President rule maram sadan hekta thamloidabani judicial oiba manner khaktada munna yenglaga thamgadabani hairibani Manipur President rule makhatana thamba haibisi morally illegitimate hoi amasum maramashina housing lairiba Manipur gi assembly muthatlaga nauna mikhal tautuna miyam gi lenga ama thamgadabani haina su demand tokhi freedom of movement haibadu ngasi phawba Manipur gi miyam na phangdana lairi national highway da mitei sing satpa yadana lairi aduga Kuki sing su free movement phangdana lairi maramasna Manipur gi issue si house na taraina lofam thokti leba asigi state taraga mapangum house na Manipur issue si pahalgam issue gum lumna lawgadabani haina su MPP mol na thamki State lengak lairabasu center na lengak pugumani hanagi minister masamana masamak Prime Minister Narendra Modi amasum Home Minister Amit Shah gi pauktak matung ina thabak tawbani haina phongdokpa lekhi haiba wafam thamki MPP mol gi wafam adu thagaladun speaker Om Birla na Prama laitaba wafam house thamdana ba khangan bagloina treasury bench ki members sing su MPP mol gi wafam adu kan yakhidi BJP MP Nisikanta Doven Manipur si President rule thamduna governor gi makhada lengak salairabna atoppa gi wafam sing khanagum seki amarum da leba sigi theater doyen ama oibidana tana malem gi lebak sing sakang nari buratan thiam laikidabada parliament asina prime minister na awaba phungtoraktabada mahna penda phungtoki Drug corner miyahum Ccpur phare Ccpur district ki Behiyang police station ki manungsan ba El Kanan Belesta security force na sadakibo operation da heroin powder kg 2.95 corner na drug lalon ba khum phakre police ki phangwa paw gi matung ina drug corner na pharaba miyahum aduri Ccpur district ki Hangkot Belesta ki
gen mang hau kip sai nifu kip gen beng dagi cyclen sai nifu manga masum nga thel palace dagi laljui wifi sai yakhagi ni thoini heroin kg 2.95 adu shop case sani humfu ga mapan da hablaga puramani makoi dagi mobile phone hum se fogat ki hari draka kona na pharaba mi hum police custody de thamki bugalo na makhata na thigat pagi thabak satakri hari Chief of Army Staff General Upendra Dwivedi Manipur laktuna security ki phibam yengsinkhrai Chief of Army Staff General Upendra Dwivedi ngasi Manipur laktuna state asigi security ki phibam kupni yengsinkibaga loinana state asida mathau tawriba Assam Rifles amadi army na lakholiba thabak sing review tawkhrai General Upendra Dwivedi ki khongset aduna Manipur mahausa ki phibam da hanjilangna ba hauji security force na lakholiba thabak singi warol sing general asida Amarik sumna kanki maakna troop singna sem sari bamadi lakholiba thabak singda apen phungtok pagaloina conflict situation asibu lakshinna na bohona bro khudong sadaba kyama yuknarabasu kathokpa magaloina Assam Rifles Army amadi state force na lakholiba thabak singda apen bamadi thagatba phungtokhi Chief of Army Staff General Upendra Dwivedi na Manipur gi Governor Kumar Balagasu Imphal gi Rajbona unaduna state asida ingtapa puraknaba Armed Forces amasum Civil Administration kusamnaduna lakholiba thabak singi matana kupna khananainaki Governor gu unabadura General Upendra Dwivedi na Eastern Command gi GOC 3 Corps gi GOC amadi atai army gi makok thongbo official singloinarakhi Governor Kumar Balan handak mai pang operation sindur operation sataki badu ki dama army gi losing mara thagat pa madi apen phungdoki loinana Indian Army gi sakthok sangai oiba magun sing maru oina professionalism commitment amadi Manipur mahausa gi phibam da hanjilangna bo honariba thawong bo apen phungdoki Governor masum General ani unabadu da Asia gi oina khwaidi gi liraba madi leba sigi lemjadingai oiraba tournament am oiriba Duran Cup ki matang su khanaki ngasidagi hauduna chama kunthraga mari suba tournament asigi edition Imphal gi khumalam pakta haudokodori basigi matang su khanaki loinana tournament asi Imphal sumai pana pangthona bohona bada governor amadi Manipur lenga na sauna mating pibigi damak General Upendra Dwivedi na thagatba phongdokhi General Upendra Dwivedi ngasi Imphal gi khumalam pakta pangthokodori basama kunthraga mari suba Duran Cup ki Manipur group ta pangthokodori ba football match su yengadori Manipur thokli birang sin maram moiraga sahi ani Imphal tournament si pangthokpa yadana leiraklaba matung ngasi amo pangthokadori basi yamna singlem na hawdokani hawdokpagi thoramda nat ki jagoi isai utpaga loinana military display su pangthokani haiden su paus ta makatana pangthokli duga tendang sumna mem da thamjage hawjikoina di mem paus su matang lu sinjarage amasum makata ba no update mayam punna ngai mina siana channel sigi makerigi su myangi maphamda makatana su thamjari channel sigi makirigi makhatana no update myam punna ngamina sansu myangem pham makhatana thamjari